ꯑꯩꯒꯤ ꯁꯤꯒꯤ ꯏꯔꯣꯝꯕꯁꯤꯁꯤ ꯂꯩꯔꯦ ꯇꯤꯟꯗꯤ ꯆꯨꯝꯂꯦ ꯆꯥꯛ ꯀꯩꯅꯣ ꯆꯥꯅꯤꯡꯕꯒꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯣꯛꯂꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯣꯖꯟꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯁꯨꯃꯥꯏꯅ ꯀꯨꯞꯅ ꯁꯣꯏꯔꯒꯀꯣ ꯀꯪꯍꯟꯕ ꯌꯥꯕꯅꯦꯕ ꯑꯗꯨꯝ ꯑꯩ ꯃꯃꯥꯡꯗꯁꯨ ꯀꯪꯍꯜꯂꯒꯗꯤ ꯇꯧꯈ꯭ꯔꯦ ꯍꯋꯥꯏꯕꯤꯁꯤ ꯀꯩꯅꯣꯗꯤ ꯇꯧꯋꯦ ꯉꯁꯤꯗꯤ ꯀꯩꯅꯣꯅꯦ ꯁꯤꯁꯤꯒꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯁꯤꯒꯤ ꯁ꯭ꯄꯣꯔꯠ ꯃꯐꯝꯁꯤꯁꯨ ꯚꯤꯗꯤꯑꯣ ꯅꯝꯈꯤꯗꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯂꯥꯛꯄꯗꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯖꯈꯤꯗ꯭ꯔꯕꯅꯦ ꯑꯗꯣ ꯑꯩ ꯆꯥꯕꯗꯤ ꯎꯠꯆꯔꯛꯑꯣꯏ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯅꯦ ꯉꯁꯤꯒꯤ ꯍꯥꯞꯆꯔꯛꯀꯗꯣꯏꯁꯦ ꯑꯗꯣ ꯔꯤꯀ꯭ꯋꯦꯁ ꯑꯇꯩ ꯅꯠꯇꯦ ꯑꯩꯒꯤ ꯑꯁꯤꯒꯤ ꯍꯋꯥꯏꯕꯤ ꯏꯪꯈꯣꯜꯒꯤ ꯄꯥꯟꯕꯁꯦ ꯑꯩ ꯂꯣꯏꯈꯤꯗꯣꯔꯦꯕ ꯁꯤꯁꯦ ꯑꯁꯨꯃꯥꯏꯅ ꯇꯤꯁꯨ ꯍꯥꯞꯄꯒ ꯊꯝꯃꯤꯅꯦꯕ ꯁꯤꯁꯦ ꯃꯥꯏ ꯃꯅꯤꯟꯁꯤ ꯆꯨꯞꯁꯤꯟꯅꯕ ꯑꯩꯅ ꯑꯗꯣ ꯑꯣꯛꯇꯣꯕꯔꯗ ꯂꯣꯛꯈꯤꯕ ꯍꯋꯥꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯁꯨꯃꯥꯏꯅ ꯆꯨꯞꯁꯤꯜꯂꯒ ꯇꯤꯁꯨꯁꯦ ꯑꯃꯨꯛ ꯃꯔꯛ ꯃꯔꯛꯇ ꯁꯤꯟꯗꯣꯛꯄꯤꯕ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯕꯁꯦ ꯊꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯅꯣꯕꯦꯝꯕꯔ ꯃꯤꯠ ꯑꯣꯏꯁꯤꯜꯂꯛꯑꯦꯗꯅꯀꯣ ꯑꯗꯣ ꯊꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯍꯦꯛꯑ ꯊꯝꯃꯤꯁꯦ ꯀꯩꯝ ꯇꯧꯗ꯭ꯔꯤꯕ ꯁꯤ ꯃꯁꯥ ꯐꯔꯤꯕ ꯑꯣꯔꯒꯥꯅꯤꯛꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯁ꯭ꯇꯣꯔ ꯇꯧꯕ ꯃꯇꯝꯗ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯧꯔ ꯊꯝꯃꯕꯅꯤꯅꯀꯣ ꯃꯥꯒꯤ ꯌꯥꯝ ꯄꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯍꯋꯥꯏꯕꯤꯁꯤ ꯂꯩꯕꯒꯤ ꯑꯩꯁꯦ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯑꯩꯅ ꯌꯣꯡꯆꯥꯛ ꯐ꯭ꯔꯣꯖꯟ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯒ ꯑꯣꯠꯄꯤꯔꯛꯑꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯗꯣ ꯅꯨꯃꯤꯠ 10ꯅꯤ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥ 6, 7, 9 ꯁꯨꯖꯤꯜꯂꯛꯑꯕ꯭ꯔꯥ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄꯛꯀꯦ ꯇꯧꯔꯒ ꯂꯥꯛꯄꯗꯤ ꯑꯗꯨꯝ ꯍꯥꯞꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯋꯥꯏꯕꯤꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏꯕꯤꯁꯤ ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜꯗ ꯊꯥꯔꯒ ꯂꯣꯛꯑꯕꯅꯤꯅ ꯑꯗꯣ ꯐ꯭ꯔꯣꯖꯟꯗ ꯊꯝꯈꯤꯕꯗꯣ ꯁꯤꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯄꯦꯠ ꯄꯦꯠ ꯂꯥꯎꯋꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯑꯁꯤꯁꯤ ꯑꯁꯨꯃꯥꯏꯅ ꯊꯝꯕꯗ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦ ꯊꯥꯗꯒꯦ ꯀꯥꯛ ꯂꯥꯎꯔꯤꯁꯦ ꯃꯈꯣꯟꯁꯦ ꯑꯗꯣ ꯃꯔꯨꯁꯦ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯝꯗꯣꯏꯅꯦꯕ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯃꯛꯇꯤ ꯑꯣꯏꯗꯦꯕ ꯑꯗꯨꯒ ꯑꯇꯦꯛꯄꯒꯤ ꯌꯥꯝꯅ ꯀꯛ ꯂꯥꯎꯕꯗꯨꯃꯛꯁꯨ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯝ ꯀꯟꯗꯤ ꯈꯔ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯑꯁꯤ ꯏꯔꯣꯟꯒꯦ ꯑꯗꯨ ꯌꯣꯡꯆꯥꯛꯁꯦ ꯆꯥꯅꯕ ꯃꯤ ꯂꯩꯇꯕꯅꯤꯅ ꯑꯅꯤ ꯈꯛꯇꯪ ꯍꯥꯞꯀꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯖꯤꯞꯂꯣꯛ ꯇꯧꯔꯒ ꯑꯃꯨꯛ ꯊꯝꯖꯤꯟꯕꯤꯈ꯭ꯔꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯂꯣꯛꯂꯩꯁꯨ ꯐ꯭ꯔꯣꯖꯟ ꯇꯧꯕ ꯌꯥꯕꯅꯦ ꯁꯨꯃꯥꯏꯅ ꯄꯤꯛꯅ ꯁꯣꯏꯗꯠꯂꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑꯒꯀꯣ ꯄꯤꯛꯅ ꯄꯤꯛꯅ ꯁꯣꯏꯔꯒ ꯊꯝꯕ ꯑꯗꯣ ꯁꯤ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯨꯝ ꯈꯔ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯇꯧꯔꯒꯦ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯗꯤ ꯃꯌꯥꯝꯁꯤ ꯌꯣꯡꯆꯥꯛꯁꯤ ꯐꯪꯗꯣꯔꯤꯕ꯭ꯔꯥ ꯇꯥꯡꯗꯣꯔꯤꯕ꯭ꯔꯥ ꯍꯣꯡꯗꯣꯔꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯂꯩꯔꯒꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯨꯝꯕ ꯐꯥꯝꯒꯨꯝꯕ ꯃꯄꯥꯟ ꯑꯗꯩ ꯏꯪꯈꯣꯜꯒꯨꯝꯕ ꯆꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯦ ꯈꯔ ꯈꯔ ꯊꯥꯕꯗꯤ ꯌꯥꯔꯕꯅꯦ ꯑꯗꯣ ꯍꯟꯗꯛ ꯊꯥꯏꯂꯦꯟꯒꯤ ꯌꯣꯡꯆꯥꯛ ꯄꯥꯜꯂꯦꯒ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯣꯡꯆꯥꯛꯁꯤ ꯍꯥꯟꯅꯗꯤ ꯃꯣꯔꯦꯔꯣꯝꯗꯒꯤ ꯄꯨꯊꯣꯔꯛꯄꯗ ꯍꯟꯗꯛꯇꯤ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯌꯣꯡꯆꯥꯛꯁꯤ ꯇꯥꯡꯗꯣꯔꯤꯕ꯭ꯔꯥ ꯍꯣꯡꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯌꯣꯡꯆꯥꯛ ꯈꯔ ꯈꯔ ꯊꯥꯁꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣই ꯌꯨꯝꯒꯤꯁꯨ ꯊꯥꯅꯕ ꯀꯟꯅ ꯂꯥꯡꯉꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯀꯟꯅ ꯉꯥꯡꯅꯔꯤꯕ ꯉꯥꯔꯤꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯔꯤꯁꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯨꯔꯦ ꯑꯗꯨꯅ ꯉꯥꯔꯤꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯆꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯥꯔꯤꯗꯤ ꯑꯩꯈꯣꯏꯗꯤ ꯄꯦꯀꯦꯠꯀꯥꯇꯣ ꯂꯩꯗ꯭ꯔꯦꯕ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯗꯣ ꯆꯐꯨꯗꯒꯤ ꯉꯥꯔꯤꯗꯣ ꯆꯐꯨꯒꯤ ꯉꯥꯔꯤꯗꯣ ꯑꯣꯏꯅ ꯂꯩꯔꯒ ꯆꯥꯔꯦꯕ ꯑꯩꯈꯣꯏꯁꯦ ꯀꯦꯖꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯝ ꯂꯥꯞꯅ ꯂꯩꯔꯕꯅꯤꯅꯀꯣ ꯉꯥꯔꯤꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯦꯕ ꯄꯣꯔꯛꯄ ꯃꯇꯝꯗ ꯆꯍꯤ 2-3ꯒꯤ ꯆꯥꯅꯕ ꯁ꯭ꯇꯣꯔ ꯇꯧꯁꯤꯜꯂꯒ ꯊꯝꯃꯦꯕ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯆꯣꯏꯅ ꯀꯦꯖꯤꯗ ꯑꯣꯟꯕꯅ ꯑꯣꯏꯕꯒꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄꯦꯀꯦꯠꯇ ꯁꯥꯖꯤꯜꯂꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯍꯟꯖꯤꯜꯂꯒ ꯑꯁꯤꯅꯤ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯉꯥꯔꯤ ꯊꯥꯕ ꯌꯥꯗ꯭ꯔꯕ ꯑꯗꯣ ꯑꯩ ꯑꯁꯤꯁꯦ ꯏꯔꯣꯜꯂꯒꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯏꯔꯣꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯌꯥꯝꯅ ꯌꯥꯝ ꯍꯪꯉꯛꯈꯤꯕ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯊꯝꯒꯗꯕꯅꯣ ꯍꯥꯏꯗꯣ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯗꯣꯏꯈꯤꯕ ꯃꯇꯝꯗ ꯑꯗꯣ ꯑꯩ ꯉꯁꯤ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯔꯣꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯏꯔꯣꯟꯕꯁꯦ ꯀꯥꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯌꯦꯡꯁꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯕꯅꯣ ꯍꯥꯏꯗꯣ ꯂꯩꯔꯦ ꯉꯥꯔꯤ ꯃꯊꯛꯇ ꯍꯥꯞꯄꯦ ꯁꯥꯏ ꯁꯤ ꯂꯩꯔꯦ ꯍꯩꯗꯣꯛꯀꯦ ꯃꯅꯤꯟꯁꯦ ꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯔꯤ ꯑꯗꯣ ꯉꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯉꯥꯁꯦ ꯑꯌꯥꯏꯕ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯏꯔꯣꯟꯕꯁꯦ ꯉꯥꯗꯤ ꯍꯥꯞꯇ꯭ꯔꯦ ꯉꯁꯤꯗꯤ
ꯎꯃꯣꯔꯣꯛꯁꯦ 3ꯅꯦ ꯍꯥꯞꯄꯤꯁꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯁꯥꯕꯗꯤ ꯑꯣꯏꯔꯣꯏ ꯃꯣꯔꯣꯛꯁꯤꯁꯨ ꯀꯨꯏꯅ ꯂꯤꯔꯛꯄꯒꯤ ꯁꯥꯕꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯍꯟꯊꯔꯛꯂꯦ ꯑꯗꯩ ꯁꯤ ꯉꯥꯛꯇꯪ ꯏꯪꯍꯜꯂꯒ ꯃꯀꯨ ꯈꯣꯛꯀꯦ ꯁꯥꯗꯤ ꯌꯥꯝ ꯁꯥꯔꯤ ꯑꯗꯣ ꯁꯥꯔꯤꯀꯥꯟꯗ ꯃꯀꯨꯁꯦ ꯍꯣꯔꯦꯟ ꯅꯞꯆꯤꯟꯗꯅꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯑꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯁꯤꯁꯦ ꯁꯥꯏ ꯁꯥꯏꯌꯦ ꯏꯔꯣꯝꯕꯁꯦ ꯑꯣꯀꯦ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯃꯔꯨ ꯑꯃꯈꯛꯇꯪ ꯂꯧꯈꯠꯂꯒ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝꯗ ꯁꯤꯁꯦ ꯑꯩ ꯈꯨꯖꯤꯟꯅ ꯁꯤꯛꯏꯅꯦꯕ ꯁꯤꯁꯦ ꯁꯥꯗꯤ ꯁꯥꯔꯤ ꯑꯩꯁꯦ ꯀꯟꯅ ꯃꯦꯠꯂꯤꯅꯦꯕꯀꯣ ꯍꯧꯖꯤꯛ ꯀꯟꯅ ꯃꯦꯠꯂꯀꯥꯟꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯈꯥꯏꯔꯦꯗꯣ ꯑꯩꯈꯣꯏ ꯄꯦꯠ ꯂꯥꯎꯕꯗꯣ ꯑꯣꯏꯗꯦꯕ ꯁꯤꯁꯦ ꯌꯦꯡꯉꯣ ꯁꯥꯏ ꯀꯟꯅ ꯃꯦꯠꯄꯗ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯑꯩ ꯏꯔꯣꯜꯂꯛꯑꯒꯦ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯏꯔꯣꯝꯕꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯁꯤꯅꯦ ꯃꯔꯨꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤ ꯁ꯭ꯄꯨꯟꯅ ꯈꯥꯏꯗꯠꯂꯁꯨ ꯆꯪꯗ꯭ꯔꯦ ꯑꯗꯣ ꯃꯔꯨꯁꯦ ꯑꯗꯨꯝ ꯀꯟꯕꯅꯦ ꯁꯤ ꯈꯥꯏꯗꯠꯄꯗ ꯆꯪꯗ꯭ꯔꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯈꯥꯏꯗꯠꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠꯅꯗꯤ ꯄꯥꯏꯗ꯭ꯔꯦ ꯏꯔꯣꯝꯕꯁꯦꯀꯣ ꯑꯗꯣ ꯌꯣꯡꯆꯥꯛ ꯃꯀꯨ ꯂꯧꯊꯣꯛꯄꯁꯤ ꯈꯥꯏꯗꯠꯄ ꯆꯪꯗ꯭ꯔꯦ ꯑꯗꯨ ꯄꯦꯠ ꯂꯥꯎꯕꯗꯤ ꯑꯣꯏꯗꯕꯅꯦ ꯁꯨꯃꯥꯏꯅ ꯊꯝꯕꯁꯦ ꯑꯗꯨ ꯐ꯭ꯔꯦꯁꯀ ꯆꯞ ꯃꯥꯟꯅꯕꯅꯦ ꯍꯣꯏ ꯐ꯭ꯔꯦꯁꯅꯕꯨꯗꯤ ꯈꯤꯇꯪ ꯍꯦꯜꯂꯦ ꯑꯗꯨꯒ ꯐ꯭ꯔꯦꯁꯇꯒꯤ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯃꯥꯟꯅ ꯆꯥꯕ ꯌꯥꯏ ꯌꯣꯡꯆꯥꯛ ꯃꯇꯝ ꯅꯠꯇꯕꯗ ꯁꯨꯃꯥꯏꯅ ꯇꯤꯟ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗꯣ ꯉꯥꯔꯤꯁꯤꯁꯨ ꯈꯔ ꯌꯥꯝ ꯂꯩ ꯏꯔꯣꯝꯕꯁꯦ ꯑꯩꯈꯣই ꯉꯥꯔꯤ ꯊꯥꯕ ꯌꯥꯗ꯭ꯔꯕ ꯀꯥꯡꯕꯨ ꯑꯣꯏꯕꯅ ꯉꯥꯔꯤꯁꯤꯁꯨ ꯄꯦꯟꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯂꯣꯛꯂꯩꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯣꯛꯂꯩꯁꯤꯁꯨ ꯑꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯐ꯭ꯔꯣꯖꯟ ꯇꯧꯔꯒ ꯊꯝꯕꯁꯦ ꯀꯪꯍꯜꯂꯁꯨ ꯌꯥꯕꯅꯦ ꯂꯣꯛꯂꯩꯁꯦ ꯑꯩꯒꯤ ꯁꯤꯒꯤ ꯏꯔꯣꯝꯕꯁꯤꯁꯤ ꯂꯩꯔꯦ ꯇꯤꯟꯗꯤ ꯆꯨꯝꯂꯦ ꯆꯥꯛ ꯀꯩꯅꯣ ꯆꯥꯅꯤꯡꯕꯒꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯣꯛꯂꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯣꯖꯟꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯁꯨꯃꯥꯏꯅ ꯀꯨꯞꯅ ꯁꯣꯏꯔꯒꯀꯣ ꯀꯪꯍꯟꯕ ꯌꯥꯕꯅꯦꯕ ꯑꯗꯨꯝ ꯑꯩ ꯃꯃꯥꯡꯗꯁꯨ ꯀꯪꯍꯜꯂꯒꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯌꯣꯡꯆꯥꯛ ꯊꯥꯁꯤ ꯑꯩꯈꯣꯏꯁꯨ ꯃꯃꯥꯡꯗ ꯆꯍꯤ 3 ꯃꯔꯤ ꯃꯃꯥꯡꯗ ꯌꯣꯡꯆꯥꯛ ꯊꯥꯅꯕ ꯂꯥꯡꯉꯝꯕꯅꯦ ꯑꯗꯨ ꯊꯥꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯂꯦ ꯌꯣꯡꯆꯥꯛꯁꯦ ꯊꯥꯅꯕ ꯇꯧꯔꯁꯤ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯤꯡꯅꯔꯦꯀꯣ ꯃꯤꯁꯤꯡꯁꯦ ꯍꯥꯟꯅ ꯄꯪꯕ ꯑꯗꯒꯤ ꯄꯨꯛꯆꯦꯜ ꯆꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯃꯣꯏ ꯁꯦꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯔꯝꯕꯁꯦ ꯑꯁꯣꯏꯕꯁꯨ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯠ ꯅꯥ ꯌꯥꯝ ꯁꯤꯡꯅꯔꯦ ꯃꯤꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯀꯩꯀꯩ ꯊꯕꯛ ꯅꯣꯏꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ ꯁꯤꯅꯤ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣꯗꯣ ꯉꯁꯤꯗꯤ ꯑꯩ ꯃꯇꯥꯡ ꯆꯥꯅ ꯍꯋꯥꯏꯕꯤꯁꯨ ꯂꯩꯕꯁꯤꯒ ꯀꯩꯒ ꯄꯨꯂꯞ ꯇꯧꯖꯔꯦ ꯑꯁꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯗꯨ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯍꯟꯗꯛ ꯌꯣꯡꯆꯥꯛ ꯁꯤꯖꯟ ꯌꯧꯁꯤꯜꯂꯛꯄꯁꯤꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯇꯣꯞꯄ ꯕ꯭ꯂꯣꯒ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ everyone bye